Tha asigi kuntraga mathoidagi hougadouriba Manipur Legislative Assembly ki Meepham Da Manipur Kannaba Warep Loudrabadi Mla Khudingmak Masana yana Pham Thadokpham thok-i haina imagi Meira ki Convenor Th Sujata na phongdorakli imagi Meira khwairamban ima kaithal apunba luf amadi tongan luf kayagi mute sing na saruk yaduna ngase Imphal West District ke mafam amada pangtokhiba Meepham amada wafam asi phongdokladuna mahangna hai Lamdam asida housing thangnariba lan asi tha taraga manga fajilaklapani irang asina maram oiraga relief camp tan leidiba miyam asigi award pan lengak na yengsile haiduna so manung huchinna leiba mafam singda hangba relief camp singdadi award pana pik thanba mafam kaya leidi nakal amaromda tungi achoba manglan kaya leijaramba mahairoi kaya irang asina maram oiraga mahai masin tamba thadoktuna khol ngaktuna leiribani Masida Kuki Jo MLA Tara asi yaudana MLA Yankhaina Lingjal Manana Thabak Tawba ngamdaba asi khwaidagi laibak thibani opposition da leiriba MLA manga asi yaudrabasu ruling gi MLA nimfuga manga asi de Lingjal Manana Thabak Tawfam thoktabra haibase achawa wahang ama oirakli miyamna hangnarakliba sing asigi paukum oina MLA sing asi amato oina lepli amadi luchingba amagi makhada Manipur Kannaba puna jangsinminakani haibagi waref ama miyam khangna lautokadabani madu ngamloidaba oiragana ruling gi MLA nimfuga manga mak Pham Thadokpham haina so mahangna makatana phongdokhe Sarkar the lady ruling or opposition or land in a sum chondara Sarkar Amorpa Prazana Kanga Pehelakani, Hena Kok Matasa Behelakani, a dish or put the hand of life, 30 fast tagi, Numi 20 Haina Phongdorakli, but Mipamasida, a chepa Pide Lauraga, a Chumbe Jenda Lauraga, who is leader of the house net over say, I 45 Yai Habagido, Masana of evidence to Putopio Hyperpose, Nasi Ima Singaluna, Nasi Mediagi through the Hajari Visini, Karigumba, do the Nampak Tabe Port Uraba, Nuaina Port Urapoma. Tasing na sarkar da leibo oiro opposition da oiro no yang kai su dissolve to ba ha ba se nasa resign to ga ya ga dabni ha ba potu ni